Han makada channel sigi maiki digi mi ampno pataram no okchaba galone ni kok non khurumjari amadi ngasi phone ke ba pauche sing digi maru ba headline sing madi maru ba pau sing puduna lakchari tabisi Manipur Police ki rising de pangthok khre chahi kunthra gataru khelaba Manipur Police ki uniform allowance hengat lagani DGP Rajib Manipur ki law and order for habisi chumbani laude ojoy BJP ki de government paib de ki shanti purokpana henalum no lawi ke chibomcha Suspended labor MLA na government semge haina claim toba yawagi rule amata leite. Haujik marueba pauta bisi. Manipur Police ki rising de pangthokre chahi kunthra ga taruk helaba Manipur Police ki uniform allowance hengat lagani DGP Rajib. Ingsok lising amaga chamapan marfuga mapan de ki chanaba hokhiba chahi kunthra ga taruk surba Manipur Police uniform allowance Hengatana lakhiba dugi matang the police headquarters and thagatkhiba proposal ama governor and council na handakta yaba piraktuna MPS officer amasung JCO sing inspector subidar sub inspector amasung jamandar gi oina lupa lising nipan amasung lupa lising taruk hengat lagani hairi Nomaijing numita Manipur ki governor Ajoy Kumar Balana chief guest oiduna ahanba Manipur Rifles ki ground pangthokiba cham ga kunthra mari Suba Manipur Police ki rising day thoram da wangang aduna Manipur Police ki Director General Rajib Singh Hai Mamang the Civil Police Manipur Rifles Manipur Police Telecommunication Organization Central Motor Transport Workshop amasung BDF Village Defense Force Personnel singi rasan mani gi senfam hengat na ba governor na ayaba piduna lupa lising ani oirambadagi lupa lising ani chamanga chahi asigi September amadagi hengat khre Thoram adugi chief guest ki warwal piriduna governor Ajoy Kumar Balana Manipur Police ki contingent singi parade yengsinduna Manipur Police na lalhoba lokai na popi thaba gi mayok ta chathaba operation kya maipak na chathaba amadi modernization amasung welfare ge thabak thoram sing khumang chawsin na paikhat pagi damak ta Manipur Police pu thagat ki Manipur Police ki state Asida law and order ngakpa crime and drug trafficking thengnaba amasung micham miyam gi punsi amadi lanthum maipak na ngak seliba adugi da makta su thagat ba fongdok pa loinana Manipur Police ki infrastructure training amadi welfare gi oiba khongthang paikhatuna mapangal kangkhatna ba government na leptan hona khigani haina governor Balana fongdok ki Governor na makhatan Olympian additional SP Sports Psycho Mera Chanu amasung Arjuna awardee amasung Wushu player deputy superintendent of police sports Naurem Rosibina Devi ani na malem gi thakta state amadi Manipur Police ki mingchat porak gi damak the governor thagat ba fongdokki ahanba Manipur Rifles ki parade ground pangthokhiba chamaga kunthra marisuba Manipur Police ki rising day thoram aduga mari lena na pangthokhiba mass part parade ta punna contingent tarani thoina saruk yakhi thoram adugi saruk ama oina Jivan Raksha Padak DGP Trophy for Best Battalion, Best Police Station, amasung Best Police Officer ge award su yenthoki. Chahi asigi August thada Ahmedabad pangthoke ba Commonwealth weightlifting championship ta gold medal amasung October thada Norway fort ta pangthoke ba World Championship ta silver medal fanglakhrabi additional SP Sports Psycho Merabai Chanuna special award piduna ikai khumnaki. Chamga kunthra mari suba rising de thorum masiga mari lena na ahanba Manipur Rifles ki bucket hold up black donation camp ngakpigani blood donation camp amasu pangthokhi camp adu the police personnel jangkhai ga nipana EP ki Kakching district police na sinduna sekmaijing thongdagi SP Kakching office mamang fawba district police asigi personnel chamga yangkhai nipa rom sar yaduna mini marathon amasu pangthokhi Thauram gi saruk ama ina Chuchampu district police na sinduna crazy vision football match ama Kangpokpi district police na sinduna badminton court ama sangha bagaloina na ahanba Kangpokpi district police badminton tournament ama supangthoki Bishampur district police na sinduna cricket ama sung badminton Ukhrul district police na lamjen ahum suba IRB badminton mari suba IRB inter Village football tournament amasung tarit suba IRB na volleyball amasung badminton tournament pangthoki Manipur Police Training College pangai na sinduna painting competition mga suba IRB na blood donation amasung orphan home da chana thakna ba polum singyan thoki Imphal East District Police na local club sing team tara tong saba saruk yaba football tournament amasu pangthoki
Traffic Police Wing amasung Directorate of Health Service Manipur na sinduna Traffic Police amasung Civil Police personnel singi oiba free health camp ama pangthoki. Health camp aduda tongan medical specialist sing personnel sing layang bagal loina na lem na hidak langthak yenthoki. Senapati District Police na sunumit asibu chawna pangthoki thoram asigi saruk ama oina Police Headquarters, District Police Headquarters, Battalion Headquarters amasung Police Station singda bara khana pangthoki haina makha taki. Manipur ki law and order fare hari bache chumani lawde ojoy. Law and order fare hari bache chumani lawde law and order fare hari basi mayum de lejabi nupi phawba hatok lambadagi leiba kinaba phawna ragliba asira haina hanagi law minister ojoy na phongdokre. Kawada leiba mahaki mayum da hawkiba irai numita pawmi singa unaba amada ojoy na haiki ya school chinga kham lairakta leiba Dr. Asem Ongbi angom ritagi mihat asi ing tapna hingba pamjana amadi law da thajaba pamba kangbuda achoba singnaba amani. Masi India pumgi oina sumari leine haina lawi thodok adugi matungda Manipur ki tongan mafam singda leiba nupa amasung nupi singna mayumda leibada kijaba wakhalon fawi. Rita mahakna ngamjaba human service tawjaba icham chamjaba Dr. amani mahakpu hatlibagi maram asi karigumba amatta leibagi thodok sunate sel khara fangnana bu hotnabada miyamna kanaba mi amabu hatoklaga loire haina lakliba khunaida mami tahaliba wakhalol asi laibak thibani. Masi 2023 gi May 3 dagi di karigumba aranba tawbagi cherak phangi haiba law leitabagi saktam khunai gi social order da chatnariba dugi onna tainaba ek normal oiba fibam du da khunai sida law pundaba wakhalon ama mami tahalakpa fawi. Masi misi asi yamna laibak thibani handaki thodok thokleba ya school asi Police Headquarters tagi mitar khara tamak lapa Manipur ki governor ge manaton sumangni. Maram asin hairiba thodok asi condemn tawba loina na ing tappa pamjaba mi kangbu na su condemn tawfam thoi. Mihat asi government na serious oina lawraga thabak tawrakani amadi mara lebasing adu logi matungena chairak pifam thoi justice phangnaba hotnabada thintha haloidabani. Kanagumba political leaders singna Manipur ki law and order ge matangda fibam phagatpagi wafam thamlakhibagi matangda react tawraduna joina haiki haujik lairiba law and order gi fibam asi phaba malhanbagi mawongda uhanba law and order ni law and order phare haina claim tawbada chumloi law and order phare haina bagi namfuda phahanba law and order ni chapchana afaba law and order natte masigi khudam ni haujik laingak pairamba MLA singi marakta security na hana pisanba chekon ngayok changsinba aduga opposition da laibana pibidaba law and order supreme tawragadi adumaina ka henba security provide tawgadra law and order phare haiba achumbani lawde. Shillong ki Manipur Rajbari thugai khibagi matangda paladuna mahakna haiki Shillong ki red lane thugai khiba adugi matangda tongan ba protest tawduna yaningdaba ulaktuna lawnariba asi achumba khongthangni. Art and Culture ki Commissioner amasung Director gumana red lane thugai ba yade haiduna khangsin nadana laiba haibasi achumbani haina lawde. Red lane thugai bada involved tawriba sing du matik chab cherak phangpham thoi red lane asi land record Meghalaya government gi list lawi hairi Manipur government na laikhiba red lane adu karamna Meghalaya government lairiba kari maram gi no haibasi hangningi akoi gi lam adu mingonda sel thiraga lawi haibasi khanbada samnadaba fawi. Laikhraba lam singdu gi documents singdu Manipur Revenue Department sinakhrabani department amadugi makha tana tokpham thokpa mayamdu oirakpra haujikki phibamdu oirakpra haibasisu hangningai oi haina khali lamdo leidagadi leiriba miduda leifam thokpadu Meghalaya government leiribadu kamdongno kadaida asoiba leibage amadi mayek sengdaba pot kharadagi Rajbari thugai khiba sigumna matungda thoktanaba yengsinbihau haina ojoina phongdokhi. Amaromda Manipur gi haujik oiriba lambi gi oiriba phibam asigi maru ai wafamdi BJP gi leiramleba birena luchingba government ki responsibility ni haina mara siriduna ojoina haiki
2022 gi election mamangda assembly constituency singda matamdugi CM Birena lambi semnabagi thabak paikhatlu haibadagi thabak paikhatnaki lupa koti mayam kaithokraga Manipurgi road condition yadre haiduna PM da che ama iki Manipurda hairiba akonbagi Birengi government adu 2018-19, 2019-20, 2020, 21 dagi 22 phauba punna thabak chaniga nifu mari lupa koti chaniga taruk point tara manga romgi thabak asi work program shu yaudana budget su haptana thabak sujin kre adubu haireba senfam asi work program yaudana election mangda bot kanaba haiduna mari leinaba engineer supervision su yaudana pangsu sujan laga sel lokthok tawbadagi Manipur government ki order amana kakhatkhi maram aduna Manipur da work program du su haptaba pangsu da sujinba program dugi halna ngasi Manipur gi lambi gi phibam asi oira ibani hauji government semnanaba BJP na propose tawri government semga dawriba asi Manipur gi territorial integrity ethnic identity amasung ingtapa puraknabagini adubu hairiba wakhalon asi government na semlaba matamda oirakani haibagi mayek sengba gum ui sengdabago sum tawi community ki tongan besingna MLA sing leiri naga kangbu community ngakpigini kuk naga kanggu kuki maitai pangal na chengbas singa union home minister go unaraba amadi atai political leader sing unabada punna yauminnaba mathau tagani BJP ki government adu semlaba matamda chekhairiba mai asi hena lauthok hangadaba oiragadi madugi government adu kanaba oiroi maduna Manipur gi ngasi pamliba pandam adu yoroi maikai asomda BJP gi government semnanaba chathriba kangbuna yengsinbiu hainasu veteran politician ojoina phongdoki masini ngasi gi maroiba headline sing amade maroiba pawsing tabireba singbo amko khurumjari amade channel sibu nungsibiduna like amadi share subscribe toba kaubiganu haibaga lonena ngasi damakadi patang swaida tension jari